Akaswani Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Numitarani Chatagadaba, Kuntramato Shuba Imphal Book Fair, Nasidagi Imphal State Central Library Auditorium the Horagani. New Delhi the Chatarakpa, Chief Secretary Singimari Shuba, Jati Gimi Pamdangasi, Pradhan Mantri Narendra Modi Nasavapati Oigani. Laibak Ama, Mikhal Amaga Mari Lainaba, Bill Ani Hayang, Lok Sabada Putokani Amasung, केंद्र गृह मंत्री अमित शाह ngasi छत्तीसगढ़ की रायपुरदा छत्तीसगढ़ पुलिस ता राष्ट्रपति की पुलिस कलर्स यंथोकनी नुमित तरानी जथगदबा कुंट्रामाथोय सुबा इम्फाल बुक फेयर ngasi इम्फाल की कैसामपाट लेबा स्टेट सेंट्रल लाइब्रेरी की ऑडिटोरियम दा हौजिक ngehak की मतुंग नुंगथिल पुंग अमदा हौरगनी स्टेट सेंट्रल लाइब्रेरी इम्फाल अमसुंग राज्य के आर्ट एंड कल्चर विभाग के 12 डिस्ट्रिक्ट लाइब्रेरीज ना राजा राममोहन रॉय लाइब्रेरी फाउंडेशन कोलकाता का पुन्ना सिंधुना पांगथोकपा बुक फेयर सिदा राज्य सिगी बुक फार्म कुनमाथोय अमसुंग अतै राज्य सिंगदगी लाकपा बुक फार्म तरामाथोय पुन्ना कुंथ्रानिथोयना सरुक यागनी मेला सिगी मनुंगदा तोंगान तोंगान बे थौरमसिंग माय पाकलबा मियोयसिंग उनाबा अयिबसिंग उनाबा अनौबा लाइरिक फोंबा कॉलेज की महिरोई सिंह प्रिंसिपल सिंह उनाबा साना खोनबगी लमदा सकनायरबा मियोय सिंह उनाबा अंगांग सिंह योइबा खुदक्ता लायेक पचांगदमनाबा क्विज अमसुंग एक्स टेम्पोरी स्पीच न सिंह पांगथोकनी मेला सिदा लाइरिक लैबदा चादा तरामगा की डिस्काउंट सुपीगनी हाइरी जिरीबाम जिला की बोरोबेकरा पुलिस स्टेशन की मनुंग चन्ना लैबा जत्रापुरदा ngasi ayu anganbada फार्म हाउस अमा बॉम पोखाई हंदुन चाउना अमांगता थोखनख्रे बॉम अदु कनाना थमलंबनो हाइबदु खंगबंगमद्री ngarangsu बोरोबेकरा पुलिस स्टेशन दगी किलोमीटर अहुमलोम लापना लैबा लमताई खुनौदा मियोय अमगी युमदा बॉम पोखाइबगी थौदोक थोखिबनी नॉर्थ ईस्टर्न काउंसिल NEC सेक्रेटरिएट की हुंबुद्रानी थोइसुबा प्लीनरी मिफम थासी कुन्नमसुंग कुनमाथोइदा त्रिपुरा की कोनुंग अगरतलादा पांगथोकलगनी केंद्र की गृह मंत्री अमित शाह ने सभापति ओइदुना पांगथोकदबा मिफम असिदा अवांग नोंपोक राज्य सिंह राज्यपाल सिंह अमसुंग मुख्यमंत्री सिंह सरुक यागनी मसिदा NEC की वाइस चेयरमैन अमसुंग डोनर मंत्री ज्योतिरादित्य सिंधिया डोनर राज्य मंत्री डॉक्टर सुकांता मजुमदार ने सिंह सरुक यागनी त्रिपुरा की मुख्यमंत्री डॉक्टर मनिक शाह ने हाइरी राज्य अदुगी नुपी सेल हेल्प ग्रुप की मेंबर लाख अहुम लिसिंग हुंबुद्रा माथोय हेना प्रधानमंत्री सुरक्षा योजना न कोनसिनबंग अमले अगरतलादा नुमित 12 चथगदबा सरस मेला हौदोकलब तुंगदा श्री शाह ने हाई सेल्फ हेल्प ग्रुप की मेंबर लिसिंग कुनमाथोय हेनबसु जीवन ज्योति अटल पेंशन योजना न कोनसिनबंग अमले मांग न हाई लोन की सेंफम फंगनब होनबदसु हौजिक्ति हानदगी हेना थौंगदा लाइथोखले अरुणाचल प्रदेश की नहरला गुंड लैबा स्कूल अमदा इसिंग टैंकी निंखाइरकपदगी नंदुना महिरोय अहुम लैखिद्रे अदुगा अतै अनीना सोकले नहरला गुंगी SP मिहिन काम्बोना हाई खुदोंथिबा थौदोक अदु सेंट अल्फोंसा स्कूल थोखिबनी मरगसिदा स्कूल बिल्डिंग अदुगी मापू प्रिंसिपल अमसुंग वार्डन मरी पुलिस न फारे मियामदा पुनिंग फाथबगा लोइनना शांति ओइना लैबिनबसु पुलिस न अपील तौरी सिक्किम की मुख्यमंत्री प्रेम सिंह तमांग ना राज्य अदुगी सीनियर सिटीजन्स की याइफनबगी दमक नेशनल प्रोग्राम फॉर हेल्थ केयर ऑफ एल्डरली NPHCE ngarang hokdokre thorang asigi makhada STNM hospital da phamung kul laiba geriatric ward ama thamba district hospital singdana phamung taragi ward amamam thamba specialized OPD hangdokpa amasung anok hearing aid amadi wheelchair gumba polam sing yanthokpa yauri tabiriba pawasi akaswani imphal dagini इराई नुमितगी न्यू दिल्ली द चथरकपा चीफ सेक्रेटरी सिंगी मरी छुबा जाति की मिफम दंगसी प्रधानमंत्री नरेंद्र मोदी ने सभापति ओइगनी मिफम असिगी हयंग अरोइब नुमितसु प्रधानमंत्री न वांगांगनी मिफम असिगी मापुंग ओइब पांडमदी राज्य सिंगना अमना अमगी मतेंग पिनदुना सब माना बवोंगदा चौखत थौरांगी थबक पाइखत मिनाबगी थवोंग लैहनबा हाइबसुनी मिफम असिना केंद्र अमसुंग राज्य सरकार सिंगी मरक्ता टेंगबांग पिनब हेंगत हंदुना मरी हेना फगल हन्नबगी पांडमसु थमली मिफम असिदा राज्य अमदी यूनियन टेरिटोरी पुनमकी चीफ सेक्रेटरी सिंह मकोक थोंबा ऑफिशियल सिंह अमदी अखंग अहि कयाना सरुक यारी
Chief Secretary Singi Mifam asi Raja Singh amasung Kendra Marakta Mari Hen Cecil Hanaba Pradhan Mantri Narendra Modi ki Wakalol Adugi Pandamda Akanaba Midyang Tamduna Paikatpa Mapung Thorangamani Mifam asina entrepreneurship ki thawongbu hena chawkhal hanba khutsa haiba ki thabak hena chawkhal handuna thabak pibana singbadasu akanaba midyang thamle Pradhan Mantri Narendra Modi na hairi Sangbidan asi laibak asigi apunbagi saktam sagatnabagi maruaibe yumbi amani manadaba sing amatoina punsinba haibasi laibak asigi tomthil oiraba thawongni hairaduna Pradhan Mantri na mahaki sarkargi warep amasung thausil sing asi laibak asigi apunba saktam he namara chelhannabagi damakni haina suphongdokhi Lok Sabha dangarang Sangbidan ki sahi umbudra manga mapung pharakpagi akhanaba khana nainabada Sri Modi na NDA sarkar na tongan skim singamadi thorang kayagi kuthangda laibak asigi apunbagi saktam ngakna bahonariba singadu pankhi Laibak asina sel thungilamda leptana chawkhalakliba asigi matangda palladuna Pradhan Mantri na hai Bharat puchakhutpa laibak ama ohen baibasi sarkar gi lengdraba phirep ni amasung lakliba sahi khara asida Bharat asi malemgi khwaidagi sel thungilamda chawkhatpa laibak ahumgi manungda sanbangamgani Laibak ama mikhal ama haibasiga mari lainana bill ani Lok Sabha da hayang putoklagani Kendra ki Ain Mantri Arjun Ram Meghawal na Sangbidan ki sama kunmapan suba amendment bill amasung Union Territories Law Amendment Bill Lok Sabha da putokani Masigi matangda hanagi Rashtrapati Ramnath Kovind na Sabhapati oiba awangba thaki committee na stakeholders sing Rajniti dol singabadi akhangai singi mot laukhibani Taurang asigi makada Mikhal Tangkak ani thokna pangtokani ahanba tangkakta Lok Sabha amasung Rajya Vidhan Sabha Mikhal matam amata da pangtokani aduga Panchayat amasung municipality ki Mikhal singna sadaran Mikhal pangtokkiba numit chamani gi manungda pangtokani Kendra ki Griha Mantri Amit Shah ngasi Chhattisgarh gi Raipur amasung Jagadalpurda tongan ba thoram sing yaugani mahangna Raipurda police parade ground da pangthok pathoram amada Chhattisgarh police ta Rashtrapati ki police colors yanthokani mana asi haukiba sahi kunmari asida Rajya police na apunbi saktam ngaknaba amadi miyamgi yaifanaba thoidok hendokwa thabak kaya tawkhid bagidamak pibani Nisan haina sukhangnaba Rashtrapati ki police color asi laibak asigi military unit amada piba khwaidagi awangba thaki ikai khumnabani haujikti Chhattisgarh police ki officer khudimak na masi makhoigi uniform da thelagani Sri Sahana Jagadalpurda Buster Olympic ki loisinbagi thoramda chu charuk yagani masigi matakta mahangna surrender tawlaba Maoist singa suwari sanagani Griha Mantri na Jagadalpurda site singi mafamda ikai khumnaba utpaga loinana left wing extremist singa sokhalaba miyoi singi imung manunga su unagani Bharat amasung Sri Lanka laibak anigi wafam kaya khananaba Sri Lanka gi Rashtrapati Anurag Kumar Dissanayaka numit humni ki khongchatang asi New Delhi da thunglaragani Masi mahakna Rashtrapati hek oibadagi ahan Bharat khongchatni Ekoigi paumina hai Rashtrapati ki khongchat asina Bharat amasung Sri Lanka laibak anina amada tengpang pinaba hengat hallagani maki khongchat manungta Dissanayaka na Rashtrapati Draupadi Murmu ga unagani amasung Pradhan Mantri Narendra Modi ga su laibak ani gi oiba maru oiba wafam kaya gi matang da wari sanagani mahangna Delhi da pangthokpa lalol itiki oiba thauram amada su yaugani Oman ki masket sathariba nupi ki Junior Asia Cup Hockey Tournament ki final dangasi Bharat ka China ga thengnaragani tournament asida Bharat na Japan bu panjil ahum amada maithiba piduna final changlakhibani aduga China na kha Korea bu maithiba piduna final changlakhibani aroibada maroiba pau amukhana Numit tarani chathagadaba kuntramathoi suba Imphal Book Fair ngasidagi Imphal gi State Central Library ki auditorium da hauragani New Delhi da chatharakpa Chief Secretary Singi Mari Suba Jati gi mifamda ngasi Pradhan Mantri Narendra Modi na Sabhapati oigani Laibak ama Mikhal ama haibasiga mari lainaba bill ani hayeng Lok Sabha da putoklagani amasung Kendra gi Griha Mantri Amit Shah na ngasi Chhattisgarh gi Raipur da Chhattisgarh Police ta Rashtrapati ki police colors yanthokani Paulo Jare